Image Paodam Meng Tabiri Bakwai Punopo Taram Nok Sabagalena Kurumdari, Masigi Maroiba Pauda. Pakistani Lamkai Manunda, Indiana Satakiva surgical strike Aduna terrorist sing Mutanabagi Chapzaba, Kongtangi Haina, Manipurgi Governor Dr. Nazma Heptulana Haikre. 3 Effects of Smoking and Other Tobacco Products for Health Profession Haibasida Training Program Pantokre. Loinana, Prime Minister Narendra Modi na Gujarat Project Mayama Sangakre. Mapung Weba Paung Pizari. Chahi Manga Mapung Farakadoraba and the Lenga Kiluchingba Lebak Asigi Prime Minister Narendra Modi na India Gi Damakta Lauriba Thaudang Singh Thagat Ningai Haina Manipurgi Governor Dr. Nazma Heptulana Phongdokre. Ngasi Rajbaban da Pangthokpa Paugi Mifam amada Governor Makhatana Hai Narendra Modi gi Luchingba Lengak Lakpadagi Malemgi Lebak Singha India ga Afaba Mari Thamba Ngamle Loinana Lebak Asidagi Phattaba Singh Maru Phutatnaba Honabada Lauriba Thaudang Ekhoi Punamakna Thagat Ningai ni Chahi Kayadagi Lebak Asida terrorist singna Chatharakpa Thawong Singh Loinana Handa Kashmir gi Pulwama district da Thokiba terror attack ki Chapsaba Paukum ama oina India Lengana Handa Pakistan gi Lamkai Manungda Chatakiba surgical strike aduna Chapchaba terrorist sing Muthanabagi Kongthang ni haikre. Terrorist sing Muthanaba Indiana Sangsilakpa Kongthang singda Malemi Lebak singna Mateng Pangbirakpabu Thagatpa Phongdoi. Lebak asigi Foreign Minister Sushma Swaraj na UAE da Pangthokiba convention amada thamkiba wafam sing singthaningai ni mahangna India gi damakta phongdokiba amadi laukiba thaudang aikhoi punamakna thagatli haiki. Overall, I want to congratulate the Honorable Prime Minister for his continuous efforts the last 5 years in creating a goodwill and friendship and a place for India all over the world and especially in the Gulf and OIC countries. And this is the result of which that in spite of Pakistan objecting to India's participation in the OIC conference, Ngasi Sathakiba Manipur Vidhan Sabha gi Aroiba Mifamgi Ayuki session da Chief Minister N. Biren na haikre Mitei Maitei Bharat Samvidhan Article Chahum Nifuga Nitoi Clause 1 gi Scheduled Tribe Lista Yahonanaba Mamang Sarkarna Inglisingani Taraga Marida Thabak Paikhatpa Hauramle. Taliba Dimanasi Chief Minister Masagi Maikaitagi support tawi Kendra Sarkar gi Tribal Affairs Ministry ga che chanari aduga Ministry gi National Commission for Scheduled Tribe Lista yauba mamang chahidagi specific oiba mawongda process chanari wafam ase Manipur Vidhan Sabha da opposition gi MLA ke Megachandrana ngasi nungti gi phongba pauche singda ngarang Scheduled Tribe Demand Committee Manipurna Sinduna Maitei Scheduled Tribe Lista yaholu haina Imphal da mass rally adubu Sarkar gi firep karino tha sigi taruk fawbada Kendra da recommendation tawgadabani haiba calling attention motion gi paukumda Chief Minister na Sabha da phongdokhibani. Chief Minister na makha taraduna haikibada Manipur ase full democracy chatpa state ni aduga ningtamna wangangba demand tawbi yai Scheduled Tribe Demand Committee na taliba demand sing asigi momentum asida akhanga hai aduga expert sing munna tare tara thokna tanaramdaba yaroi aduga Kendra gi Tribal Affairs Ministry na Maitei gi oiriba socio economic sessions aduga Itrostafi report kaurakpa lekhre aduga committee amasu hana semduna leire handakta asamgi ahom sing yauna punna tribe taruk Scheduled Tribe lista chalanaba akanba ihau asamda haukiba lei adubu Ministry of Tribal Affairs na Chayetnari Masigi Matangda Nakal Anigi Mi Kauduna Yanaba Puraki Ministry na Hana Scheduled Tribe ta Lairiba Singa Nauna Scheduled Tribe lista Sangadaba Singa Karisu Akaiba Piroi Haibadagi Kongjang Asi Handoki Asamgi Ahom Sing ST lista Chalan Kiba Adugi Mawong Sarkarna Assam Sarkardagi Kausi Haiba Wafam Phongdonaki Chief Minister na Phongdorakibada Manipurda ing Solisingamaga Chamapal Yankhaida ILP Leirambadagi Lauthokibana Amo Hanjinbada Awaba Mayoknari Ngasi Primary Health Center Moreda Agent Social Changes ASOC amadi District Tobacco Control Cell District Health Society Technopal District na sinduna
3 effects of smoking and other tobacco products for health profession haiba hiramda nomagi oiba training program ama pangthokre ngasi gi thoram aduda Technopal District ki DIO Dr. K.H. Gojen PSC Moregi MO in charge Dr. K.H. Santikumar amadi RBSK gi Dr. Vidya Lakshmina Maruoiba Mioi Singh Oiki. Thauramatuda Technopal District ki District Immunization Officer Dr. Gojen na resource person oiduna tobacco chaba amadi churup thakpagi mangjaba hiram kayada wafong kaya ama phongdoki. Thauramatuda Primary Health Center Moregi staff sing asa workers amadi Angalwadi workers kaya na saryaki. ing kumja lisingani taragani palgi August ohumdagi chahi asigi March mari fawba sida case humfuga mari paikhatle aduga masigi manungda case mari mangadi dispose tawkhre masida yanaba purakpasu yawkhre masigi manungda suo moto case anisu yawri loinana India lenga ki mathakta tawgadaba case singdi National Human Rights Commission da sinakre haina khaide manina phongdokre wafam asinga sinungchil Manipur Human Rights Commission gi office ta pangthokpa pawgi mifam amada commission asigi chairman Kaide Manina Haikibani. Mana Makatana Fondora Kibada, Manipur Human Rights Commission Asi, Karino Masi, Karitauri, Masigi, Awarapana Karino Haiba, Mayam Asi, Miamda, Maruina, Lingakta, Miamda Madi Paucheda, Kangandava Yadavana Maramoiduna Asi, Press Conference Asi, Pantopani. Manipur Human Rights Commission Asi, Kumja, Lisingamagachamapal, Maudraga Tareki, Jun Thadagi, Lingbani, Maramaduna, Chahi Mangagi tam amamambu punabani aduga ahan batam loikre ani subatam su loikre hojik aina puriba tam ase ahum subatam ni matau asumna mathang tam sing sinarakba aduna hanagi hauna awatpa apa sing leiba sina aina chahi asidagi fam pujarga su tawfam thokpa thabakti tawduna lai aduga Pravis Sanamgi kesu tha ama makhai ani muki mamang the National Human Rights Commission na lokhat pinana na ba haina refer tawki aduga atopa railway gi lambi sembana miyam awab nangle masigi matang da case lokhat piyu haina su pukhalaki adubu railway gi matang asidadi aikhoi gi thabakta aina thabak lokhat pa yadabani na numit manga tarani gi mamangda National Human Rights Commission da sinakre matawasana hoji case umfuga mari chathari aduga ayamba notice thakre halakpasu yaure aduga makhata na su case mayam ama chathana na ba honari case mari manga dispose tawri aduga khara hojik progress ta lairi aduga masigi mathakta mangonda empower tauba Protection of Human Rights Act 1993 gi makhada case kaya ama inquiry chathari haina mana makhata na phongdoki huju oina ai ke subu yadre ai steno leteba steno je hapmi ai maroi ba mai khoi si tolop chang nai tri Human Rights Commission gi Human Rights mangib se Human Rights Commission ring ta taruk ni dana ta ni ong khati tolop phangri computer operator letter gadi steno letter di comment tawni adagi kanosul letter gadi miyang gi sewa se comment tawni Handak Manipur da pangthokadoriba Lok Sabha gi Member of Parliament MP gi General Election gi damakta Jiribam District da su Jiribam Administration na sem sabal loisilakle haina District Election Officer DEO Robert Singh Khetrimayumna ngarang nungtil pung ahum tabada DC Office Jiribam da paumisinga unaba mada phongdokre Handak pangthokadoriba MP General Election asida free and fair election oinabagi pandamda paikhalakliba thodang singgi manungda Haukiba February gi tang kunga tareta thokiba order gi matung ina Arms Act 1959 ni matung ina Jeriba masida license arms paiba singna lagliba March ki tang taret fawba gi manungda manak nakpa police station da arms amadi license adu pisinana ba Robert Singh Khetrimayum DO DC Jeribam na phongdorkli Mahakna makhatana DO Jeribam na phongdorakhibada Jeribam district asida handak pangthokadoriba election da Taugadoriba Thabak Singhi Damak Sem Saba Loisilakle aduga election asi yamna ingna chikna santi leina pangthokna bagi damakta Central Force amadi State Force singna ngak selagani haina su phongdoki person with disabilities the voters si mayam sigi koi yam convenient oiba mongda koi voters sina PWD voters sina kota da mo tamda tumana koi sem sana da mo koi kan na koi tayari da lejare
Amaromda hꯧjik anova district ama oiriba Juribam district ta sathariba enrollment program asida mitop miancha mayam ama lona voter chansin khigadra haibagi chawna chingnaba leire masi athuba matamda mari leinaba district administrator amadi minister na Manipur gi tungi mirol amadi mukhigadra haina mipairiba yelhomi singi khanduna niyam chumna thabak tawbiyu haina all Kaksing students union aksuna appeal tawakli karigumba union na fauriba mipairiba amadi chingnariba se Kohan Bidrabadi JCLPS na chingba chawbalup singa kusamnaduna akan bakongjang sangsinna ba sem saragani voter enroll tawbagi camasi matamatangisu lepalaitana BLO amadi BLA singna mating pangduna tawbiri masida karamna asuk yamkraba miyamasi nauna voter list da ming channana ba thoroklibano hojik Jeribangi sitting MLA wariba masigi matangda law khongnakiba thawdogadugi manam phawbada koktribani Hiram asida mari leinabasingna kupna yengsinbihaudrabadi yelomi kan bapambasingi thamoida omduna thamliba maigi ching pokhairaktuna mairikpidagi maijawbi oirakloi hainingai leite haina aksugi cherolamana phongdorakli Kaibul Police Station gi lockup manungda leikhidaba Sarat Kumar gi imung manungda Manipur lenga ki maikaidagi lupa lakh 5 mateng pikre Sarat Kumar gi loina bida Forest Department ta masaga chana bathabak amasu hamnana ba khanaba loire haina MLA T Robindrona Paumising da phongdokre MLA na makata na haikibada hojik fawbada Sarat Kumar gi misi asida chenaba police personnel ahum suspend tawkre aduga Forest ta IO oina leramba yauna mioi ani gi mathakta Inquiry Chathanabasu Honari, Missy Sigi Matang the Semkiba J. Sigi Convener na Haiki, Lamda Masita Topa, Todo Watok Singi Mari Lenaba, Pudding Mark, Lingak Mapusingna, Pukjel Singna Tabak, Paikatpio, Hojik Forest Department na Kaibul Lamjaugi, Yamlaba, Mioi, Nifu, Mari, Nifu Manga Asina, Matam Pumbada Ngakpa, Mamba Natamanina, Kaibul Lamjaugi, Miamna Sasi, Ngak the Yadi Haiduna Ngakpa, Lejabani, Aduga Miamna Yam Drabadi. National Park su leibangam loi masida leiba sa sing su mutkigani miyangi hulkhangna Forest Department amadi lengana thabak tawbiyo haiki All Manipur Surrender Welfare Association Manipur AMSWA gi office da ngasi surrenderi singi oiba meeting ama pangthokre meeting aduda AMSWA gi chairman na haikibada surrenderi singi phangpham thokpa hak sing Namsinduna thamba maramna hojik chathariba assembly mifam asida lengaki thaupuri basingna khanna biduna surrenderi singi phangpham thokpa hak sing pithokna ba hona biyo kariguma lengana hojik chathariba assembly gi mifam asida puthok pidaba tarabadi AMSWA gi thomi singna akan mokhongjang kaya sangsina ba sem sare duga khongjang sing sangsilakpada club organization civil society singna mateng pangbiyo hainasu AWSWA na thadorko cherolamana haini Works Minister bu boycott tawre haina lauthokhiba PDCC na pung nifuga Nepal gi manung fawbada athingba handokadabani haina ngasi Manipur Press Club ta pangthokpa pawmisinga unaba amada Uyungpok GP United Club Organization gi spokesperson Hai Somendro Miteina phongdokre Mahakna makata na hai Khundrakpam Kendra gi MLA Lokesor na assembly da Kendra sigi chawkhat thorang lambi thongi matangda hangba wahangi paukhumda Works Minister na pikhiba paukhumbu yaningde haiduna PDCC na boycott tawre hairibasi Uyungpoki club singna yabangam loi amadi minister da athingba karisu leite loinana Kendra se chawkhatnana ba honabada punamakna thodang longminasi aduga karigumba hairiba matamasi fawbada PDCC na sengdoraktabadi Kendra sida leiriba Mairapai club amadi loop singa pullaga PDCC boycott tawre haina lauthorpa yai hairi Kendra sida tabuk thorom sakot tharangge tabuk tarukpa khudimangta PDCC na hanjamasak chadana chayen khoina chanunam tabukse masidagi di lepiro ekoi Kendra sakot tabya de haiba palan thamina kanda khoi punamakse Kendra si hanagi Kendra tu da hanjindana ba upgrade oiba Kendra mo oina bi na khoi puna khona minasi hariba Work Minister boycott tawai base within 48 hours ge manunda shendokadabdi masi kayumba Manipur gi tanglaba uchek langmaidong amang ase mioi kharana yonanaba farga purakpadagi more 1 number 5 ta leiba salam social kauba mioi amana uchegadu lehauraba matungda ngase uchegadu more gi lokchau wildlife sanctuary da khusina kre khusina baduda more police so saru yakhi hai
नुमिनिनी की खोंगचता गुजरात लालिबा प्राइम मिनिस्टर नरेंद्र मोदी ना तोंगान प्रोजेक्ट मयाम अमा संगाख्रे लोइनना अनौब प्रोजेक्ट कया अमा सानानाबा उरेब उयुंगसु तमकी पीएम मोदी ना संगाख्रबसिंग अदुदि गुरु गोविंद सिंह हॉस्पिटल इन जामनगर की फमुंग चात्रेट यांखै हॉस्पिटल अदुगी पीजी हॉस्टल की नौन साबा बिल्डिंग अमसुंग आजी 3 दगिना खजादिया फावबदा किलोमीटर यांखै माथोई सांगबा पाइपलाइन हांदोखी पीएम मोदी ना उरेबु yung tamkiba project singna jodia desalination plant amasung on 3 to venue to lift irrigation scheme Bandra Jamnagar Hamsafar Express su PM Modi na lamthaki mahana urebu yung tamkiba atopa project amana Rajkot Kanalus railway line doubling tawani aduga Jamnagar municipality corporation na saba yung chamariga nifuga nipal amasu Jamnagar Area Development Authority na saba flat lising amaga sumna Nepal gi so singsu beneficiary singda PM Modi na kusinaki Plane manung da passenger singda pihaudraba chinjaga masong dry ration huralamba gi damakta employee mari gi mathakta Air India na disciplinary action lokotkhre English ngani taraga tare ki August da Air India gi chairman amasong managing director Aswami Lohani na haikibada aircraft na tunglaba matamda lanai oina seasonana ba unsub food amasong dry ration sing ground staff amasong officers singna toina lothoi masi gumba thabak singda chenaba officials sing adu thabak tagi suspension da thamgadabani ahen bachinjak huran baga mari leinana assistant manager amasung catering department ki senior assistant ama hairiba mioi ani numit humfuga humdoi amadi numit humni suspend tauki hari United Nations Security Council UNSC da India na permanent member oinaba honabada France na sagutkani haiba wafam phongdokre permanent amasung non permanent member haiduna category ani thokna UNSC na chauthohan gadori France ki UN da permanent representative oiriba Francois Delaterre na haiki bada member kaya hapsilaga UNSC bu reform tawba haibasi aikoi gi diplomacy gi ahanba tawgada thabakni Germany, Brazil, India, amasung Japan na UNSC da permanent member oiraknaba honabada France na sagutkani haiki aroibada maroi pau umhon na pizari Pakistan gi lamkhai manungda India na chathakiba surgical strike aduna terrorist sing muthanabagi chapchaba khongthangni haina Manipur gi governor Dr Nazma Heptullah na haikre 3 effects of smoking and other tobacco products for health profession haibasida training program pangthokre loinana Prime Minister Narendra Modi na Gujarat da project mayam ama sangakre ngasi damakta di mes Paodam loisinjari myam bu muhanna khurumjari